MAMI Pau Yingbiriba Kwai Pumna Mapu Yumlembam Bikramna Taramna Ukchapagaloinana Ikoknona Khomjinba Ngasi Phongkiba Pauche Singdagi KHOMJINBA Pau Lawirasi Haukiba Pung Kunga Marigi Manungda Thokiba Thaudo Wathok Sing Ihan Hanbada Pongnafam Pauche Dagi Lawirasi Nitish Kumar NDA Saugatkre Mapalak Suba Oina Bihar gi Chief Minister Oina Wasak Lawkre JDU gi President Nitish Kumar ngasi Mapalak Suba Record Oina Bihar Chief Minister Oina Wasak Lawkre Mahakna Tha Taraganipan Lumpulamba Gadvandan amasung Opposition Bloc ka punba pamdre amasung BJP ga pullaga anoba government ama semlagi haina phongdok lamki paw asina pona phongki ahan balamai da headline oina phongli Manipur gi irang loisinna demand tawraduna CPI da tumit humni gi sara henmagi khongjang haukre State Assembly famduna tha mapal farak kadawraba irang asigi waroi sinpura kadabani haina demand tawraduna CPI Manipur State Council and numit humni sathakadaba sara henmagi khongjang ngasi lamlai asigi manung sanba salawda laiba irabot park ta haukre paw sinna pongna phanggi anisuba headline oina phongli Kuki lalawbana sinam amasung leimaramda landarakpadagi khulngakpasinga kuthoknakre haukiba tha nipan helaklaba si fawbada afaba makalgi kulai paiba kuki lalawbasingna matam ama hektada singkhong singyada leiriba maitegi khul singda leptuna satharakpa landagi manung sanna Imphal East Sinam khul amasung Bisnupur district ki leimaramda nomai kapsilakre maitei khul ngakpasingna hallaga kapadagi nakal anigi marakta kuthoknakre Operation da bom yauna kulai kya fagat kre ngasi ayu kuntra gomdoi suba AR amasung Imphal West District Police na Wangoi Police Station gi manung sanba Wainam Sawbungdagi lilong ato kong fauna sathakiba operation amada bom yauna kulai kya fagat pangamle haidi paw sina pona phonggi maruoiba paw ina phongli Makha satharakpa oina huyen lan paw che dagi lawirasi Kambina basong thoroktabadagi kuki militant singa khulngakpa singa mafam ani da khutok nakre amadi combined force na khusukule kya fagat kre pawsna ngasi huelam pawge hambala mai da headline amadi sub headline tawduna phongli haukiba chahi gi me ahum dagi kuki lamen basingna mitei da onsinduna atamna na chatharakpa lan haujik thama panchangsila laba fawda state amasung union lenga ki mai dagi lan asi bulle fanaba chongthokduna khamdabadagi ngasi sumakha tana mafam ani da kuki militant singa khulngak liba khunja singi marakta lan soknakre hairi Ahanba thawdokna ngasi ayuk anganba pung 5 minute kunga nipalom tarakpada Imphal East District ki Sakomang Police Station na konba Sanjel Lok da kuki militant singna nongmai kapsinduna attack tawba hawrakibani hari Sanjel Lok hariba mafam asi kongwa marugi kurau lok yawdringai da laiba mafam ni mafam asigi makharom dana sinam kom lairibani adobo Sanjel Lok hariba mafam asi kanglup maselgi lan hawrakpadagi kuki militant singna makhoigi khubam nungda thamnanaba ngahakta leitana honarakliba mafam amani hari CPI na demand mapan takseladuna khuthang sarai henba hokri lengak na sirage makai yaning drabasu CPI na assembly mifam phamduna khananaba demand tawkri state amasung union lengak na manipur gi wathok loisinge hairabadi nongmani ni da loisinba ngamgani CPI haukiba me ahumdagi kuki lamen basingna mitei da onsinduna tamthiraba lan chatharakliba sigi matangda aroiba waroisin puraknabagi damak khananaba assembly gi mifam kaunaba manipur gi miyam amasung mapangal kalaba lobsingna taksinbadagi Seirage makai yaning khidaba Manipur lengak na mamai thangda mamingtagi oina minute taraga mathoi taraga nithoi rongi mifam amakak jarang nabana yomlaga pangthokraba matungda ngasidagi hauna Communist Party of India Manipur State Council CPI MSC na athuba matamda assembly mifam kauduna wathok sigi matangda mapung phana khanagadabani haiba yauna demand mapan takseladuna numid homnigi khuthang sara henbagi khongjang changsin kiba haure hari mayumdagi puthokiba ama kaptuna halamle bunker ningkhairakуда khulngakpa ama lekhidri ngase nongthil pung 2 minute kullom tarakpada Thobal district ki Khongjom police station na konba tekjam maning chinga thabal chinga gi lona bada mafam amada sakangdaba singna mioi ama nongmaina katna halamle hari police ki pauna haibada lekhidaba mioi adugi maming haisnam bobo chahi 38 apokpa haisnam kumar kawi palel kaithel manakta leiba hanagi palel police outpost leiramba mafam adugi manakta gi ni hari adubu kangluki irang thorokpadagi haujikna kakching lamdongda leiba 29 sector Assam Rifles ki camp manakta asan baka ama lawduna leirakibani hari Parliament election mamangda CM na center da mitegi ethnography amasung socio economic ki report thabiyu WMC kumjali singani ga kuntarukta delimitation pangthok tringegi mamangda mitaina SD list ta chalhogdrabadi phurup asigi saktam amasung apunbagi saktam da chauna singnarakani Mitei bu leibak asigi settled tribe ki lista chalhanabagi damak akanba khongjang sing sangsinduna lakliba World Mitei Council
WMCꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯂꯒꯗꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯃꯩꯇꯩꯁꯤꯡꯒꯤ ꯏꯊꯅꯣꯒ꯭ꯔꯥꯐꯤ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯕ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛꯀꯤ ꯔꯤꯄꯣꯔꯠ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯊꯥꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ WMCꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯌꯥꯝꯕꯦꯝ ꯑꯔꯨꯟ ꯃꯤꯇꯩꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯈꯨꯠꯇ ꯃꯤꯇꯩ ꯂꯥꯈ 15 ꯔꯣꯝꯒꯤ ꯂꯥꯏꯕꯛ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯛꯁꯤꯗꯦꯟꯗ 2 ꯁꯤꯔꯦ 4 ꯁꯣꯛꯂꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯄꯔꯤꯡꯒꯤ ꯁꯣꯔꯥ ꯑꯃꯁꯨꯡ ꯏꯔꯦꯡꯕ ꯂꯝꯈꯥꯏꯒꯤ ꯃꯅꯥꯛꯇ ꯀꯥꯔ ꯁꯨꯖꯨꯀꯤ ꯑꯦꯁꯄ꯭ꯔꯦꯁꯣ MN01 AG 5589ꯒ ꯁ꯭ꯀꯨꯇꯤ ꯑꯃꯒ ꯊꯦꯡꯖꯤꯟꯅꯕꯗ ꯀꯥꯔ ꯑꯁꯤꯗ ꯇꯣꯡꯂꯛꯄ ꯊꯥꯡꯃꯩꯕꯟ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯣꯝ ꯒꯣꯄꯥꯜ ꯃꯆꯥ ꯆꯍꯤ 40 ꯑꯃꯁꯨꯡ ꯁ꯭ꯀꯨꯇꯤ ꯊꯧꯔꯛꯂꯤꯕ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯨꯔꯖꯃꯅꯤ ꯆꯍꯤ 58 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕꯁꯤꯡꯅ ꯒꯥꯔꯤ ꯑꯁꯤꯗ ꯇꯣꯡꯂꯛꯈꯤꯕ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯊꯥꯡꯖꯝ ꯏꯕꯣꯇꯣꯝꯕꯤ ꯆꯍꯤ 69, ꯊꯥꯡꯃꯩꯕꯟ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁꯝ ꯕꯨꯙꯆꯟꯗ꯭ꯔ ꯆꯍꯤ 69 ꯑꯃꯁꯨꯡ ꯆꯤꯡꯃꯩꯔꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ NG ꯃꯪꯒꯤ ꯆꯍꯤ 40ꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯗꯤ ꯁꯤꯇꯤꯖꯦꯟꯁ ꯑꯦꯛꯁꯟ ꯐꯣꯔ ꯃꯅꯤꯄꯨꯔꯤ ꯅꯦꯁꯅꯦꯜ ꯀꯦꯝꯄꯦꯟ ꯁ꯭ꯇꯦꯠ 12ꯒꯤ ꯃꯐꯝ 250 ꯍꯦꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟ ꯂꯦꯞꯍꯟꯅꯕꯒꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ 3,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯗ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯟꯗꯛ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯒ ꯊꯥ 7 ꯐꯥꯖꯤꯜꯂꯛꯂꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯃꯥꯌꯣꯛꯅꯍꯜꯂꯛꯂꯤꯕ ꯐꯤꯚꯝꯁꯤꯡꯕꯨ ꯂꯥꯟ ꯑꯁꯤ ꯂꯦꯞꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝꯗ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁꯤꯇꯤꯖꯦꯟꯁ ꯑꯦꯛꯁꯟ ꯐꯣꯔ ꯃꯅꯤꯄꯨꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 12ꯒꯤ ꯁꯤꯇꯤ, ꯇꯥꯎꯟ, ꯈꯨꯡꯒꯪ 250 ꯍꯦꯟꯕꯗ ꯑꯆꯧꯕ ꯀꯦꯝꯄꯦꯟ ꯑꯃ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯍꯨꯏꯌꯦꯟ ꯂꯝꯄꯥꯎꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯐꯣꯡꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯍꯨꯏꯌꯦꯟ ꯂꯝꯄꯥꯎꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯣꯏꯅ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫